ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCC ꯅ ꯉꯁꯤ BJP ꯅ ꯃꯤꯈꯜꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕꯒꯤ ꯃꯥꯌꯣꯛꯇ ꯚꯣꯠ ꯆꯣꯔ ꯒꯗꯤ ꯆꯣꯔ ꯀꯦꯝꯄꯦꯟ ꯏꯝꯐꯥꯜꯗꯁꯨ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ PUCLꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯅꯥꯀꯜ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ꯫ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯕꯤꯅ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤ꯫ ꯁꯦꯛꯃꯥꯏꯖꯤꯟ ꯈꯨꯅꯧ ꯀꯣꯝꯂꯥꯈꯣꯡ ꯃꯃꯥꯡ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯩꯉꯥꯛꯀꯤ ꯑꯣꯖꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟꯒꯤ ꯃꯍꯨꯠꯇ ꯁ꯭ꯀꯨꯜ ꯃꯨꯊꯠꯂꯁꯤ ꯃꯤꯁꯟ ꯑꯣꯏꯅ ꯄꯥꯏꯈꯠꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯉꯥꯝꯖꯨ ꯚꯤꯂꯦꯖꯇ ꯊꯣꯛꯈꯤꯕ ꯔꯦꯞ ꯑꯃꯗꯤ ꯍꯨꯕ ꯆꯩꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯑꯃ ꯐꯥꯕ ꯉꯝꯈ꯭ꯔꯕ ꯃꯇꯨꯡ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯁꯨ ꯐꯥꯕ ꯉꯝꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISCOM ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯃꯅꯤꯄꯨꯔꯤ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯖꯦꯁꯤꯌꯥ ꯑꯣꯏꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCC ꯅ ꯉꯁꯤ ꯚꯣꯠ ꯆꯣꯔ ꯒꯗꯤ ꯆꯣꯔ ꯀꯦꯝꯄꯦꯟ ꯏꯝꯐꯥꯜꯗ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯥꯁꯤꯟꯅꯕ ꯚꯣꯠ ꯍꯨꯔꯥꯟꯕꯁꯤꯡꯗꯒꯤ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯕꯁꯨ ꯈꯪꯍꯜꯂꯛꯂꯤ꯫ MPCC ꯅ ꯁꯤꯟꯗꯨꯅ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯔꯦꯂꯤ ꯑꯣꯟ ꯚꯣꯠ ꯆꯣꯔ ꯒꯗꯤ ꯆꯣꯔ ꯍꯥꯏꯕ ꯊꯧꯔꯝ ꯑꯗꯨꯗ AICCꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ MP ꯁꯞꯇꯒꯤꯔꯤ ꯁꯟꯀꯔ ꯎꯂꯀꯥꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯥꯎꯃꯤ ꯈꯔꯗ ꯐꯣꯡꯗꯣꯛꯂꯝꯕꯗ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ECIꯒꯤ ꯃꯊꯛꯇ ꯊꯥꯖꯕ ꯃꯥꯡꯂꯛꯂꯕꯗꯤ ECI ꯃꯁꯥꯅ ꯊꯥꯖꯕ ꯑꯗꯨ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯌꯥꯎꯗꯅ ꯉꯥꯛ-ꯁꯦꯟꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ECIꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯧꯗꯥꯡꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯁꯥꯒꯤ ꯚꯣꯠ ꯊꯥꯗꯕ ꯐꯪꯍꯟꯗꯅ BJPꯒꯤ ꯂꯩꯉꯥꯛꯄꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯚꯣꯠ ꯀꯥꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ MP ꯎꯂꯀꯥꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯀꯦꯝꯄꯦꯟ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯉꯥꯛ-ꯁꯦꯟꯅꯅꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯚꯣꯠ ꯊꯥꯗꯕꯒꯤ ꯔꯥꯏꯠ ꯑꯗꯨꯕꯨ ꯐꯪꯅꯅꯕ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯟꯆꯥꯌꯠ ꯑꯃꯗꯤ ꯈꯨꯡꯒꯪꯁꯤꯡꯗ ꯆꯠꯇꯨꯅ ꯚꯣꯇꯔꯁꯤꯡꯗ ꯚꯣꯠ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕꯒꯤ ꯁꯍꯤ ꯂꯧꯗꯨꯅ ECIꯗ ꯊꯥꯡꯒꯠꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯀꯣꯡꯒ꯭ꯔꯦꯁ ꯂꯤꯗꯔ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯍꯧꯗꯣꯛꯂꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯄꯥꯛ ꯆꯥꯎꯅ ꯆꯠꯊꯕ ꯀꯦꯝꯄꯦꯟ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯤꯗꯔ ꯑꯃꯗꯤ ꯂꯤꯗꯔ ꯑꯣꯐ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯔꯤꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤ꯫ We'll be doing a signature campaign from September 15 till October 15, and we will be collecting almost 10 crore signature, which will give to the President of India or the Election Commissioner, and mention like we will create a general awareness to the people. This is what is happening, and this won't be tolerated. They won't dare do such things anywhere in the future. And especially when I come to Manipur, you must be knowing that Congress Party, our leader Rahul Gandhi, Kharge ji, they visited Manipur multiple times. Congress Party, we wanted a statement from Prime Minister Modi that when will he come to Manipur? Why is he silent on Manipur? We brought a no confidence motion against the government in Parliament. Even then, Narendra Modi didn't come and speak up on Manipur. And the President ruled, even after having 55 or 60 MLAs, we have the President rule in Manipur. And for extending the President rule, Amit Shah and his team, they presented the resolution at 3:30 AM in the morning, so that no one can discuss Manipur, no one can discuss why the President rule has been imposed in Manipur. The next time again, in this current Lok Sabha, they hardly gave us 5 minutes or 10 minutes to discuss about Manipur. And our demand has been simple. We want fresh elections here in Manipur. Let people elect their government and solve the issue which we are having in Manipur. It's almost
3 years, 60,000 people have been displaced. There is no solution. There is no peace. The Prime Minister is silent on Manipur and he is not visiting Manipur also. We will be standing with Manipur and we will ensure that peace returns to Manipur. And our demand is very simple, that fresh elections have been declared and ensure that peace and brotherhood comes back to Manipur. This is which we've been demanding so far. Thauram aduda Manipur Pradesh Congress Committee ki President Kaisham Megachandra na phongdokhibada BJP lengakna Bharat lairiba tongan-tonganba institutions CBI, NIA amadi Election Commission of India na chingba asibu political khutlai oina sizinnarakpa haibasi leibak asigi oina yamna laibak thiba amani haikhe. India gi Prime Minister Narendra Modi na luchingba BJP lengak asina handak Bihar da pangthokadawriba election asigi mangoina na semjin sajinba voter kaya hapchinduna vote huranba honarakliba asigi mayokta opposition party na jangsil lakliba khongjang asida lamdam asigi miyamna su support tawminana bagi tangai fadaba lay amadi mamangda Maharashtra da pangthokiba election aduda su BJP na niyom chumna pangthok lamba taragadi Congress na lengak pairamgani haibasini adubu BJP na Bharat ki lairiba institution sing CBI NIA amadi Election Commission of India na chingba sing asi political gi khutlai oina sizinaduna makoina power painaba hotnariba asi thingba ngamnaba aikoi punna honaminaba mathau tarakli haiba BJP lengakna leibak asigi lairiba administration amadi tongan ba department sing subsan sasan tawduna paisillaga aikoi gi fangpham thokpa hak sing mapung fana fanghandri masina leibak asida democracy gi wahanthok leihandre haiba yai loinana Manipur da chahi ani hena thoglakliba irang asi BJP gi double engine leigakna ngasi fauba loishinba ngamdana leibada natana IDP sing ngasi fauba mayumda hanjin hanba ngamdana leiri maram asina aikhoi pumnamakna BJP leingakta amuk hanna thajaba thambagi mathau tadre amaromda Karigumba Congress na lengak pairakpa tarabadi makhol thokna lauba ngamjataba miyamgi damag Rahul Gandhi gi mityeng makhada Congress na miyamgi fampham thokpa haksing soidna fanghangani haikhe ngasi gi rally aduda AICC gi Nagaland gi Secretary in Charge Christopher Tilak MPCC gi President K Megachandra Hanagi Chief Minister O Ibobi Hanagi MP Singh Congress Working Committee gi member sing amadi Manipur Congress ki leader sing su saruk yakhe Congress na kagadaba mafam kaya amasung leingak ase afaba leingak lakadaba shanti gi leingak lakadaba matamda makoina khut thingjalle hairakanda miyam gi hak maipa amasung langna election gi result piba Rahul Gandhi ji Mallikarjun Kharge ji aikoi gi leader na ngasidi Karnataki Mahadevapura haiba assembly segment adudagi haure haraga investigation tawada khange vote horali haibasi tasenge praman oina puthoe se oina electoral roll puthoe adagi Maharashtra ki election da vote thada balu kanda election ki percentage poll percentage surau thokdaba aduga vote thada balu kanda wang na lakudagi Maharashtra da Congress ki alliance na sarkar semdu mayam du leigidaba karigumba haukiba parliament election na do niyom chumna election commission amasung BJP gi lenga kasina phajana niyom chumna paikhala mabdi soidana Congress ki sarkar Delhi da amada bani ekoi gi honorable young dynamic leader Shri Rahul Gandhi ji Bharat ki pradhan mantri oiram kada bani Manipur da thokliba Kangleipak ki irang asigi matangda People's Union for Civil Liberties PUCL na thamkiba wafam adu nakal namatagi oiba yumfam yautaba wafamni athuba matamda PUCL na miyamangda sengdokadabani haina Chief Sena Manipur Pradesh ki President Moirangthem Tombi na phongdokkhre Babuparada leiba party asigi office ta pangthokiba paugi mifam amada wafam asi phongdokladuna mahakna makha taraduna hai Manipur da thokiba Kangleipak ki irang asi yamna sensitive oiba issue amani. Issue asi ge waroisin puraknaba Supreme Court na fauba
sub committee sing semduna honaribani. Asuk luriba tangkak asida PUCL na maitai singbu atamnana lana uhannaba honarakpa asi yamna wakhal yautaba thawong amani haina lawbaga loinana matik chaba miyamgi platform amada sengdokfam thoi haina Safe Sena Manipur maram asi Manipur gi highway singda aina yadaba mawongda khomgat liba tax kaya asinani. Matam asuk sangna highway singda extort lokha da gari inthaba mai thaba na chingba thodok kaya thokre. Masi faubada center na tumina yengduna leithokpa asi yamna laibak thibani. Lana maram oiraga laibaki asuk wanaraba matam asida nongmada Jangdaba yadraba pochaigi mamalna atiya pangkhag wangkhatlakpa asina lairaba miyamdadi achauba chaitheng ama oire hairaduna pendaba phongdokhi. Community any complex sigi akoigi waroi sinamo puruna bahunabada Supreme Court na subcommittee ma semdana Oration Bonaba, Honorary Basida, Chicken Marakasida, Akogi, People Unions for Civil Liberties Saba, Akogi, Adugumba, Kangleipak Amana, Maduri President, Akogi, Kabi Shiriva Sapa. Mana Lamai Chatru Karahan upon Bachumalagama, Hokiba, Kangkun, Tasigi, Delida, Sigi Portsi. Laibda sida mana iriba asi potse masi mapung oina akhoi maitei na lalhan bagi pot ama mana sangsin ba se masi gi semjin sajin ba aduga masi karai de horo kuno kamain to buno haiba khangbra natraga khandabra akhoi maitei sing bu lanana ba akhoi proof shu lanana ba hona ba magi aduga ba Aiba dugi madugi mayokta Manipur miyam amdi Shiv Shanana lepada natara ma Manipur miyam na mara lale haigadabani Loilam leingaka pangkhak oiraba iramdam Kangleipakpu mainland India gi miyoi singna karamba mityengda yenglibage amadi India si senja thumjana haraba democracy gi maikhum uppa democracy gi wahanthok leitraba leibak ama oire haibasimak handaki PUCL na pangthokliba Maning mamang samnadaba nakal namak khagda tungsinba aranba report asina hena mayek senghalle haiba yai haina aina thingkraba lalholup Kangleipak Communist Party KCP taibanganba group na thadorakpa cherol amada phongdorakli Lubasi ke publicity secretary Salai nganba mitaina khudyek piduna thadorakpa cherol asina makha taraduna PUCL asi Kanglei miyamgi yeknaba organization amani haina Lauthokduna aikhoi punna thengnaminabagi khongpham seminaba matam adu yaure mitaibu yeknaba amani haibaga loinana chahi lisang sitna sagalakpa cookie nation natraga jelengam files ki manglan amagi makhada chin mizo cookie jo furupna ikhang khanghodana kumja lising ani kunga humdoi ki megi ahumdagi irang thoglakhiba adugi matungda chin cookie mizo zo narco terrorist singna Hana Chief Minister Oiramba Nongthongba Biren Singna Kangleipak asigi popular government gi luchingba oina leiba taragadi makoina sagaliba Jelengam project maipakpa ngamlaroi haina khanglakpadagi hanagi Chief Minister N Birenbu chingthanaba param sinba yatpa haurakibani adumakpu khanghaudana N Birenna Chief Minister famdagi khudakta resign tawkibana maram oiraga Indian Union gi mahut siladuna India gi president's rule thamjillaktuna miyamda chaitheng phangbasu haurakibani haibayai masina maram oiraga Chin Mizo Cookie Jo Kangbugi Jelengam project ki liklamda achauba akaiba amasu tapna oirakhe maram aduna sel na leiraga season na bayaba pet media sing organization sing amadi individual kayagi Kuthangda aranba propaganda sing hena sandokpa haurakpaga loinana ningtam lalhau ihau sagatpada achauba thodang loriba ichil inaw amadi marup mapang singna phongna thoklaklaga tauba ngamlaroidaba thabak thauram kaya iramdam asigi mathauna leiraba ima leibaki damakta thawai fauba thadokpa pamuba leitraba
Lining Laison Amadi, cultural activities ka Mari Lainaba, Icham Chamna, Lainaramba, Arambai Tengol, Amadi, Mitay Lipungi, Marup Mapang Amadi, Ichil Inaw na Matam Chana, Lauki Bathodang Singbu, Militant Organization Amo Oina, Uhan na Bahona Batanatana, PUCL Amadi, Editors Guild of India, EGI Anina, Chin Mizo Kuki Jo Narco Terrorist Sing Daki, Achoba Senfam Sing Loduna, Aranba Report Sing, Same na Bahona Rakpani, Haibasi, Operation on Eradication of Public Enemy, KCP Taibanganba Group na Mayek Seng na Kangbangamle. Masigi Mathakta, Hanagi, Chief Minister N. Biren na Iramdam Kangleipak Asigi, Tungi Surol Singbu, Draki, Langdagi Kanjanabagi Pandam, Tamduna, Hiram Amatada Compromise Tauroi Haina Paikhalakpa, Tabak Tauram Singi Manungda, War on Drugs, Haudoklamba Asina, Maram Oiraga, Kuki Sing Asibu, Popi Thaba Kangbu Oina, Uhanduna, Lana Sandokle Haiba Wafam Sing, PUCL gi reporter, Yausilapa Asi, Yamna Laibak Thibani. PUCL gi report asina, Irang Asibu, Mitay Furup na Haubo Oina, Uhanna Bahotna Bagi Matakta, Matam Sang na Irang Asi, Thoknaba, Sungatuna Lakliba, Chin Kuki Jo Furupuna, Maral Laitaba Furup Ama Oina, Uhali. Amadi, report Asi, Landuna Laire, Kanglaba, Chin Mizo Kuki Jogi, Nakal Namagi, Wafam Singbu, Kupsilaga, Piba, Yamna Michang Mikai Naiba narrative sing, Puthokpa, field visit Tauduna, Ka Manung the Semba report, Amadi, Amani Haibasi, Miamda Tamzadi. Haujik Fauba, Wayal Loisangda, Loishindana Lairiba, EGI gi fact finding report Asigi Matakta, PUCL gi Aranba independent report sing Asina, Mitay Furupu Aranba Tahanbadi Ngamloi. Imalaiba ki Yeknaba Pumba, Loop Asina, Yeknaba Oina, Lodaba Ngamloi Haina Operation on Eradication of Public Enemy KCP Taibanganba Group na Loop ki Mahut Silaga Tamjari. Maram aduna Hariba PUCL Amadi EGI gi Aranba report sing asi Mari Lainaba sing na Atubada Logi Matung Inna Yengsin Fam Toi. Aikoi Punna Imalaibag Iramdam Kangleipak Kanbada Angamba Thodang Lominarasi Hairi. State Lainga ki Kutta Laiba Panchayati Raj System Mathau Tauhanbiyu Haina Maheshwar Thaunau Jamna Mari Lainaba Singi Pugning Chingsilakli. Manipur gi Panchayati Raj System Asida Oiriba Fibamgi Matangda Ing Kumja Lising Aniga Taratareta Semkiba Ad Hoc Committee gi Mihut Oina RPI Atwale gi National Secretary Maheshwar Thaunau Jamna Union MOS Ramdas Atwale gi Kutangda Union Panchayati Raj Minister da Bishin Kiba Memorandum gi Paukum Oina Union Minister Rajiv Ranjana Thadorapa Chirolda Panchayati Raj System Asi Manipur Panchayati Raj Eki Matung Ina State Laingakna Taufam Thokpa Mathauni. Haujik Fauba Taudana Lairiba Mikal Asi Atubada Pangthoku Haiba Wafam Ministry na Mamangda Pangthokiba Laikre Haiba Wafam Jerol Aduda Palli. Maheshwar na hangkiba wahang adugi paukum oina Thadorakiba Jerol Aduna Makata na Hai Manipur gi oina Manga Suba General Panchayat Election Asi Haukiba Chahi Lising Ani Tarataret ki September Thada Pangthoki. Maduda Khankraba Mihut Singi Matam Haukiba Chahi Lising Ani Kungani Thoida Loikre. Madugi Matung Tarakpada Ing Kumja Lising Ani ga Kunga Humdoigi February Kunda Anoba Gadget Notification Ama Thoktuna Panchayat Samiti Block Panchayat Haiba Ama Manipur Panchayati Raj Egg Lising Amaga Chamapan Marifutara Marida Hapchin K. Matam Aduda Lairamba Manipur Laingakna Panchayat Samiti gi Laifam Thokpa Technicality Sing Haptriba Maramna Panchayat Election gi Matam Yai Thoktuna Ing Kumja Lising Aniga Kunga Humdoigi June da Taunaba Lauthoki. Adubu Madugi Mangoina na Manipur da Thokiba Irang Asina Maram Oiraga Panchayat Election Asi Ngasi Fauba Pangthoktana Laibani Haiki. Jerol Aduna Hai Irang Asina Maram Oiraga Manipur Asi Haujik Disturbed State Oina Lauthokibaga Loinana Haujik President Rule Jalaiduna Lairi. Pumnamak Asina Panchayat ki Election Asi Pangthoktabani. Adum Oinamag Lairiba Awat Apa Sing Asi Yenglaga
administration gi leiriba chayetnaba asi laukhatlaga athuba matamda hanagum panchayat mikhal pangthoku haina haukiba chahi 2023 gi December 19 da ministry gi maikaidagi Manipur laingaktasu khanghankiba laikhre haina cherol aduda makha takhi Pumnamak asi leina Manipur da ngasi fauba panchayati raj ki election amata pangthoktana leiba asida mari leinaba singna midyeng changbiduna athuba matamda mikhal asi pangthokpiyu haina mari leinaba singi pukning chingsilakli Segmajin Kunau Komlakhong Mamang Primary School gi headmaster su oriba school asigi amata ngairaba government ki oja Jingakham Ibom Chabu chahi asigi July gi tang kun mangada ikhang khanghodana transfer tawkhibadagi school asida lainga ki oja amata leitre haina Segmajin Kunau makha laikai da leiba Lamjing Meira Club na thadorapa cherol amada pendaba phongdorakli cherol asina makha taraduna hairiba school asi Hanasu lainga ki oja amata leitabadagi mahairoi singi khallaga laikai asida leiriba club ani haibadi Lamjing Meira Club amadi Segmajin Kunau Youth Progressive Organization na achauba thodang lauduna JEO Kakchingi midyeng makhada voluntary oina oja ahum thamduna chahi asigi January gi tang kundagi hauna school asida mahairoi kunthra dagi tadana thamhanduna kanna hotnaduna lakhi handak transfer tawkiba oja asisu chahi asigi megi tang nipanda headmaster in charge oina transfer lakpada ngairibani leinga ki oja amata leiramdaba school asida tharakhiba join tawbada ngairiba headmaster in charge adu atopa mafam amada amu transfer thakiba haibasi leingakna paikhatlamba school fagathansi mission adugi mahutta school muthatlasi mission oina paikhatlabra haiba hangdaba ngamde maram asina mari leinaba education department na headmaster in charge transfer order asi kakthat biduna amadi atai awatpa oja singsu athubada thabiraktuna school asida tamliba mahairoi singi tungi punsi kanbiyu karigumba awatpa oja sing asi leingakna athuba matamda thabiraktaba taragadi mari leinaba organization kayaga khutsamnaraga makhal makha kayagi khongjang sing changsilagani hairi Chahi asigi haukiba May thagi tang 18 Senapati district ki Ngamju village ta thokiba rap amadi fuba chaibagi thodok amaga mari leinana miyoi ama fagatpa ngamle haina police tagi fangba pau amana hairi miyoi asi tha asigi tang 16 Senapati district ki Mau police station na konba Kirdis Fi village ta leiba masagi yumdagi faba ngamkibani faraba miyoi adudi Nipuni kawi masagi chahi 13 sure Panba yabadi case asiga mari leinana atopa miyoi amasu megi tang 19 da fagat kiba laikhrabani faraba miyoi ani asigi mathakta wahong pahong chathaduna thodok asida chenaba ahum suba miyoi amasu fananaba kana hotnari haina police tagi fangba pau amana hairi matam sangna national highway kunthra taret lambi asi semgat sagalabasu ngasi fauba loishinba ngamdri loinana India gi atopa mafam singda leiriba national highway singa yengnarubada chama khetnaba thambiri haina ngasi Old Jirbam Road Transport Drivers Union AJRTDU gi office ta pangthokiba paugi mifam amada AJRTDU gi president Nomaithem Sadananda Maitaina paumi singa unaba amada mahakna phongdokhibani Mahakna makhatana phongdokhibada tha asigi tang 15 da National Highway kunthra taret ki Kabiron amadi Barak khun gi manakta matam kuina bullet gari thaujaba khuikap makha laikai yairipoktagi thaunaujam Dharmendra Singh gi bullet gari adu Barak Turel da accident thoktuna laikidabagi awaba phongdokchabaga loinana mari leinaba Manipur leingakta wafam khara phongdokchari haina haiki Nung dolandagi Sivilong faubada leiriba thong asi yamna fattaba asina maram oiraga National Highway da gari thauriba driver ichin inau kaya sing di awaba masak oire National Highway amada gari chaka 13 panba 13 panba chatpa yadaba
lambi sembagi quality control tawdaba ngai haki temporary lambi semduna leiriba asina maram kaya oiraga highway lambi asida gari thauriba ichin inaw kayana lambi asida thawbada gari kari numita natraga kari thoklagaba haiba wakhal khalabasu ngasi fawba miyamgi seba tawduna lakli driver singi awaba kaya sing asi yengbiduna athubada National Highway Kuntra Taret lambi asi fazana chatpa yaba mawongda sembiyu haina wafam kaya amasu fongdorakhi ngasi paumi singa unaba aduda Vice President Pratap Singh, General Secretary KH Gopeshwar Singh amadi Finance Secretary S Roman Singh su saruk yakhe lambi semi ne ta ministry da semi ba department ne sinasu lambi semi da thawai bide madam sana moini sabsana sembam thompa madam da semi de adu lambi semi bi quality situ maintain tawde bane na hauji ka thai ba singmese masi ki mechanism situ koi na soya koi na khali nong dola lagi lang khoi ba Sibilung da tainari ba sehingga lagi ba pengase masih su matang sama lagi sini kali punya dalam driver ke api kamna dari handaman ke api kamna dari mafam sehingga turin kong tu dah tahu dari saran ba matang sama saran dari adum mutada siapa ni saruni yaruni ada na adum thambiru su hojik koi sakatara mani parba tara gatar parba gari sing national highway sing sab to yade agi akhima bai to sini Michen oikraba mioi singbu thawai miral oina lobi ganu haiduna ngarang pongnafam gi pauche da thawai miral ki convener thongam darana haplakhiba adu laibak thibani haida thawai miral women wing gi convener paunam sanahan bina phongdorakli wafam asi ngasi Manipur Press Club ki thangjing holda thawai miral na sinduna famkhiba paugi mifam amada mahagna phongdokhibani hairiba thawai miral gi women wing gi convener paunam sanahan bina makhatana phongdokhibada TH darana haukiba January ki tang 10 dasu mahakna thawai miral gi thabak thoram sing matam kharagi oina thingjile haiduna lupka pau phaunadana hapkiba leikhi masigi matung mahakna lup asida aranba thabak tausil kaya taukiba su leikhrabani hairiba thawai miral gi convener TH darana ngarang lup asibu miyam da lana uba yaba pau ama pongnafam pauche da haplakhiba adu aranba khongthang amani mahagna lup asibu ningthina luchingba haitraga thugaina ba hotnabada amadi masagi oijabada khanba khuneki miyoi ama oiramle maram aduna lup asina mahakpu athuba matamda lup asidagi tanthoknabagi warep lauragani haina makha takhi Hairibasi asidi ngasi khatam media ki thongda mahakse akoina khabada hatraga su ma masada dum yoga loye khandana akoina yamna samna miyo bi minungsi bi yenga masada se yonjarabani adubu makhata na mahakse apagi lebak miyam da khamanda baya da tanja lapana ngasi ge sigumba press mi ki tanja si lawraga hairiba okram santi hairiba ko campaigner thawai miren hairiba bi masa si su sahi ama apagi thawai miren gi suspend tawri haba wa phomasi lebak miyam da na thamjari loselakpada punamakna thawai miramu matam supagi umsibiu sabonbiu apapata kudimang lamjing lamtak bida thawai mirana thamoi singa harauna lawjari tawudabu thawai miri ko eba member singa khangan janingi ba amana dara hariba misaksi ki matung digeno haiba wapam simasu thamjabaga loinana Okran santi hairiba misak asisu sehi ama koina suspend thamiba jairak asida kanaga balup amatana lawsabigena haiba wapamsi lebak miyam khangna amadi darage asigumba sehi samam da miyam dalana ugadaba wakhalo lasidegi lebak miyam section amadi thawai meri thajabiyo thambinu bakuna mak thawai meri da hambina bagi thawlangna hangjeri haina thamoisina lebak miyam thamjari Pukchel Sengdraba Police Singi Mathakta Authority Singna Action Lokhatpiyu Haina Yadagi Secretary Nazakat Yumkhaibamna Phongdorakle Wafamasi
ngasi Manipur Press Club ta pangthokiba paugi mifam amada mahagna phongdokhibani yadagi secretary Nazakat Yumkhaibamna makha taraduna Khetrigao da leiriba drug agents sing asi kayagi matik power leirabano drug yonba kingping singna point torakpa mi khudimag lalhaubagi namada fagadawribra haiba wakhal khallubada tumba chaba khangnadre drug yonba amadi police kharagi mathakta press conference tawi haiduna amuk aigi family da onsilakloi hainingai leite maramaduna mari leinaba higher authority na pukchel sengdaba police singi mathakta action lokhatpiyu haukiba August 18 gi nongalamdai pung mari khara helakpada Khetrigao Yumkhaibam makha lekai da leiba Yumkhaibam angang chahi 38 na mahaki yumda ikhang khanghodana miyoi kharana thong hangu haina thong thilakpadagi hangdoklaga yenglubada police oiramki maduda kari leibagi haina hanglubada nang angang natra hairaga jingduna puraga police ki gypsy da namduna hapkatlaga fuba chaiba tawduna pukhi adubu mahakna Khetrigao main road auto parking yorakpada kari gi faribano haina hanglubada police sing aduna mahakpu KCP PWG gi miyoini nanga loinana paisa collection tawriba nupa ani dugi leifam ta'u haiduna namfu tawkhi mahakpu Imphal East Commando da pushinki loinana Commando gi DSP amana mahakpu wahang pahong tawraba matung mara leite haiba khangbadagi mahaki yumgi miyoi singda phone tawduna mahakpu thadorakhi madugi matung police khara mayumda laktuna family gi statement lauki amadi officer aduna police sing aduna chathakiba adu lali January pa police sing adugi mathakta enquiry tawduna SP da report thagatlaga action lokhalakani haibadagi August 15 fauba ngaiki adubu ngasi fauba action lokhatpidana leiri police officer aduna police team khara asigi asoiba kankhatpagi mahutta asoiba puthokpirabadi apenba pokadabani adubu madugi ona tainabada delaying tactics oina tawduna leiba yaningde haiki police की ओइबा लो की ओइबा लखन थोपा एक्शन लौद्रगदि अखोय मखन क्या की खोंजंग चंचलकन अदुगा पुलिस पर्सनल सिना वीडियो कॉल तौरिसि मखोय पुलिस की स्टेटमेंट लौब मतमदसु हारिबो मियो थरास दे तौबि मान मियो थरा अमसु कनलबनि सिगिसि प्रेस मीडिया की खुथांगदि उरकांदा अचुंबा तौबि सिनिना संगसु अचुंबा तौबि उ हाइबदनि अखोय दि Khetrigao दा लैबो कीरे ड्रग योलिबो फोम योलिसि कनाना लाइसेंस पीरगे योलि मुसु खंगदे असुकुंबसिना फाब नोमतगुमते इम्फाल तगी मिनट 5 संगुंगल लंबेन नते Khetrigao योरपदा सिदि नोमतत्र फासु गुमते अदुगा अखोय चुमना लाइक ड्रग थुनुबा अखोय गुना लेफम जाफम खंगद्रे सेंना अदुदना ऑनरेबल चीफ मिनिस्टर ओरम पबुंग बिदेनसु हानमाना चीफ मिनिस्टर ओरदि यामना येंछलंबनी हौजिकति पबुंग सरकार पांदबैग गैनो खंगद्रे तौरिबो मोसे Khetrigao गदि ओपन लोइन योले कैथेन फमगा ला अगर नहा मैम हाइना हाइरम पुरम चलिसे प्रेस की इसिल नावसिनसु खंगौदबिदा Khetrigao दा लागा अंतर सि आइन हाइरम मिसि लाली थिंग हाइबदि येंबियो सि हाइगाय सेसिन लाखलिबा सेप्टेम्बर की तांग 8 लांगबन की 15 पानबा थानेल नोमाइजिंग नुमित की नुमिदांगदा थादा साना सोकपा हाइबदी पृथ्वीना नुमित अमदी थागी मरक्ता लैसिंदुना चंद्रग्रहण लाकपा उबा फंगनी नुमित असिगी नुमिदांग पुंग 9 मिनिट 53 सेकेंड 35 चटपदा चंद्रग्रहण हौगनी लोइनना अहिंग नोंगयाय मतुंग पुंग 1 मिनिट 23 सेकेंड 2 चटपा मतमदा लोइगनी नुमित असिगी नुंगथिल पुंग 12 मिनिट 53 सेकेंड 53 तगी नमुंगबा हौगनी मतम असिदगी लाइथोंग हांगदुना लाइगी थबक थौरम पांगबा हौबा याद्रे चंद्रग्रहण असी लोइबगा युम सेंगले लाइथोंग हांगदुना मखा ताबा लाइगी थौरम थौदा इरात थौनी पांगबा यारे नुमित असिगी नुंगथिल पुंग 12 मिनिट 53 सेकेंड 53 ताद्रिंगैगी ममांगदा लाइदा हैकत लेकत तंबा याई Nongmagi Oiba Awareness Cum Training Program on Integrated Farming System and Oilseed Production in Manipur Haiba Thoram Ama, Directorate of Extension Education,
Central Agricultural University, Kau Lamphilpat, Imphal, Bharatiya Kisan Sangh Manipur Pran Amadi, Indian Institute of ICAR, Indian Institute of Oilseeds Research, Hyderabad ka punna khutsamnana sinduna ngasi Oinam Assembly Constituency ki manung chana leiba Hainobokta pangthokre. Thauram aduda Bharatiya Kisan Sanghi All India Organizing Secretary Dinesh Kulkarni, Bharatiya Kisan Sanghi Eastern and North East Organizing Secretary Srinivas G, Bharatiya Kisan Sangh Manipur Pran ki President and Idubosan Din COA and DI CAU Imphal ki Professor Indra Sarangthem, Professor Indira Sarangthem, Director of Extension Education Kau Imphal ki Professor PH Ranjit Sharma Amadi, Kau Imphal ki Vice Chancellor Dr. Anupam Mishrana Athoiba Mitunglen Oina Saruk Yaki. Thauram aduda Yenau Sprayer Pump Biofertilizer Amadi Fadigo Maru Singsu Yentoki. Thauram aduga mari leidana Dinesh Kulkarni na haikibada Manipur asi agriculture ki pothok marang kaina puthok payaba lamdam amani. Pothok marang kaina puthok tuna mipan tangdaba lamdam ama oina ba hotnabada lomi singi thaudang yamna chawi. Maram asina ngasi aikhoina yenthokliba potlam sing asi mafam amadi maram chana sizinaraga pothok marang kaina puthok na ba hotnasi haiki. Development and Protection United Voluntary Organization DPUVO Nambolgi Kuntra Suba Foundation Day Gamari Laidana First Aid Training Program Come Awareness Ama Ngasi Leimapokpam Public High School Leimapokpam Amadi Nambol Higher Secondary School Nambolda Pangthokre DPUVO Nambol Amadi Indian Red Cross Society Bishnupur District Branch Ka Punakut Samnana Sinduna Pangthokviba Thoramduda DPUVO gi President Taurim Khaba Kuman, Working President K. Suleshwar, Secretary Thokchom Lamjingba Amadi, Atai Thomi Singsu Saruk Yakibaga Loinana, Indian Red Cross Society Bishnupur District Branch ki Secretary Su Oriba, Tren, First Aider Dr. Huidrom Romena School Asigi Mahiroi Singda, First Aid ki Matangda Takpi Tambiki. Regional Institute of Medical Sciences RIMS Imphal Dental College na Sinduna Taram na Okpagi Thoram Ama College Asigi Examination Holda Pangthokre. Thoram Asi College Asina National ki Thakta Ministry of Health and Family Welfare na Piba World Oral Health Day Lising ani kunga humdoi Lising ani kunga mari amadi Lising ani kunga mangagi mana fangkibagi namag harauba fongdokpa oina pangthokibani. College asina World Oral Health Day lising ani kunga mari kunga manga amadi Nanhi Muskan lising ani kunga mari Outreach Program for Underprivileged Children gi program da Laukiba Thaudangi damag Indian Society of Pedodontics and Preventive Dentistry ISPPD na sakhangle. Thoram adubu RIMS ki Director Professor G. Sunil Kumar Sharma na athoiba mitung oiduna Dental College RIMS ki Principal Professor B. Pravin Reddy na Chairperson oiduna saruk yaki. Thoram aduda RIMS ki Director na fongdokibada RIMS ki Dental College asi hangdokpa kuidriba oirabasu lising ani kunga humdoidagi lising ani kunga mga fauba leptana National ki thakta mana laurakpa ngamba asi Professor B. Pravin Reddy ki luching makhada chathaba teamwork na ngambani haiki. Dental College ki Principal Professor B. Pravin Reddy na mahaki team gidamag chauthok chaba fongdokhibaga loinana punna thabag tauminaba haibasina mai pakpagi dambini haiki. Ministry of Health and Family Welfare na lising ani kunga humdoida award scheme asi haudokhibadagi Dental College asi Inkumja lising ani kunga humdoida Dr. Nandita Khetrimayum Inkumja lising ani kunga marida Dr. Ashish Kumar amadi Inkumja lising ani ga kunga mangada Dr. Bhumika ki luching makhada thangna na national ki thakta sakhang birakhibani. Aroibada Principal na Thoram aduda saruk yariba HOD Singh, faculty member Singh,
staff amadi dental college ki mahairoi singbu punna thabak tawminaduna mai pakpagidamak thagatpa phongdokhi Bharatna Ningkha tamkiba chahi chama mapung farakpa lising ani nifu taret faubada India asi mapung faba developed nation ama oihangadabani haina Center Government ki mityeng thamliba Vikshit Bharat Project Mission lising ani nifu taret initiative kitamak Manipur gi Jina Potsang Bambu North East Region ILCS ki Managing Director oina khalakre Project asigi ahanba initiative ama oina leibak asida leiriba naha kayabu thabak pinanaba amadi Bharat pu hena mapangal kanhannaba pandam amaga loinana Hottage Overseas Private Limited Innovative Livelihood Multi-State Cooperative Society Limited na sinduna Uttar Pradesh ki Mirutta lakliba chahi asigi September mangada launch tawgadoriba Janhit Electric Vehicles EVs Empowering Bharat ta guest ama oina saruk yarunabagidamak Innovative Livelihood Cooperative Society Limited na Indian Institute of Technology IIT Patna amadi Indian Institute of Technology IIT Bombay ga loinana Tribhuvan Shakar Government of India ki Governing Board Member amadi National Cooperative Union of India New Delhi ki Governing Council Member su oiribi Manipur ki Jina Potsang Bambu North East Region ILCS ki Managing Director MD oina khalakibani hairi Launching ki thoram aduda IIT Patna ki Director General amadi Project Head Jaykant Singh amadi Director Legal Consultant RP Pawa na athoiba mitung sing oina saruk yagadori hairi Lamding WhatsApp group na awa ana taraba imung kayada leptana mating panglakpag gi saruk ama oina Khangabuk Assembly Constituency gi manung chanba Lamding Elangbam Laikai dalaiba Thokchom Jiten Maitai chahi yangkhai nipan apokpa Laikhidraba Jugindro Maitai matam sangna narakpadagi haujik rims ta laying duna lairiba asida kharadang oirabasu mating oinanaba Lamding WhatsApp group ki member singna angamba puthokna duda lupa lising kunmanga gi mateng pangkhre Tengbang senfam adu Jiten gi machanupa Premsan Maitayda khutsinakhi ngasigi Tengbang khongchat aduda group asigi advisor S Chauba K Shyama NG Joy S Haridas L Subhash Chandra President Ojit Sorokhaibam Treasurer L Roman Maitai Member N Ingocha Maitai amadi Memi Devi Elangbam su saruk yakhi Sanamahi lining Yokhat namba honabada kathokpaga loinana achouba thodang lobiramba amadi kongba maru laifam lenbu ngak senduna leibiramba oja arambam ningthem jauna khanghaudana August ki tang 19 da laikhitabada lining thochana mahi temple board LSTB ki akhanaba mifam ama kauduna awaba phongdokre LSTB ki Maibarel Maishnam Iboba amadi Vice President Vidyapati Senjam Atopaming Wakhal Lamjingbana Mayai Tangbal Loduna Minute Ani Tumina Leptuna Laikhidrabagi Thawai Mirelna Taibang Mapugi Laikolda Ingna Chikna Lainaba Lining Thos Namahida Thawni Jabaga Loinana Laikhidrabagi Imung Manungi Awabadasu Board Asina Saruk Yarakli Oja Asina Laikhidabada Sanamahi Lining Hingat Ihauda Menkhatpa Ngamlaroidaba Awatpa Ama Oi Hauragani Haina LSTB gi Gerald Amana Phongdorakli Haujik sanabagi pau amuk laubirasi Thobal District Olympic Association asinduna district asigi ahanba oina pangthokadoriba District Olympic Games lising ani kungamanga kungataruki Organizing Committee semkraba matung Games asibu masak thokna pangthoknabagi khana nainaba hokre
Thobal District asigi tongan-tonganba ground venue singda discipline kunda lakliba September gi tang kunmari dagi kunipan fauba pangthokadaba games asigi ngasi JEO Zone 3 Thobal gi conference hall da DC Thobal Hana Kamai IAS na mayai tangbal loduna organizing committee subcommittee amadi games asibu henna masak thokna pangthokpada mathau tagadaba singi oiba mifam ama famkhre mifam aduda district asigi district level sports association singi luchingba sing senior sports sympathizer sing social organization singi luchingba sing institution organization singi head sing district administration ki makhada leiba DLO sing kayana saruk yakhi game asi mapung fana amadi effective oina pangthoknaba game asida mathau tagadaba singi mathau sing khangminakhre event sing pangthoknabagi damakta district asigi tongan mafam sing su lepkhre mega event asi Manipur Olympic Association gi guidance amadi advice makhada district administration ga punna tongan educational institution government department sing organization NGO sing business fraternities amadi sport sympathizer loinana yasna chingba kayagi support makhada pangthoknaba pandam thamle chawakna participant lising ani romna games asida saruk yaduna competition sing pangthokani hairi All Manipur Volleyball Association Imphal NSS Unit Thambalmari College Oinam Amadi Siwana Punna Kutsamnana Sinduna Tha Asigi Tang Kunmari Dagi Hauduna Team Taratarukna Saruk Yaduna Thambalmari College Oinamda Chatharakiba Kunmari Suba Mini Boys State Level Volleyball Tournament Lisingani Kungamanga Ngasi Loishin Kray Volleyball Loishin Bagi Thoram Aduda Thambalmari College Oinamgi Principal Professor KH Mohan All Manipur Volleyball Association ki President NG Inaucha, IWDVA ki President L Jugindro, DMC Oinam ki Mathematics Department ki HOD SH Tomba, Zoology Department ki HOD Dr. M Somendro Amadi, Social Worker Thingbaijam Swaran Kumarna Athoiba Mithunglen Oina Saruk Yakhi. Volleyball final match aduda AMIMYDO Mayang Imphal na HVA Haikru Zambu said ahum amada point kunmanga kunhumdoi kunmanga taramanga taramari kunmanga amadi kunmanga kunda maithipa piduna winner oikre winner oikraba AMIMYDO Mayang Imphal amadi runners up takraba HVA Krujamda cash pricing PK District Kang Association Jiribam na sinduna tha asigi August ki tang kunda ki hauna Jiribam ki Babuparada leiba Lamblen Community Hall kam Kang Sangda Jiribam Kasar amadi Hailakandi ki Kangkut Kunmathoina Saruk Yaduna Sanariba Taramanga Suba led RK Lalasana Memorial Makes Kang Tournament Lisingani Kungamanga ngasi sanakiba preliminary lake round gi match ta MITL A Jiribam na HL Club Dibong Bibu Panjul Taruk Mangada Mighty Papikre. Hayeng nungthil pung amatawa matamda SAYC Sorok Ating Jiribam ka LAB Babupara Siga Sanagani. Ngasi ki match asida ke Manglemba Singh na umpire H Inaw Pisak Singh na scorer oiki. Ngasi sanakiba match asida HL Club Dibong Bina tos ngamduna Maikai Khanki aduga MTLA Jiribam na Kang Kaptuna Kang Sanaba Hauki. Ahan bahaf mamangda MITL A Jiribam na HL Club Dibong Bibu Panjil Ahum Anida Mangjin Thaduna Laiki. Half matung Kangkut animak na Kang Kanna Kapnaki adubu apiba matamda MITL A Jiribam na HL Club Dibong Bibu Panjil Taruk Mangada Maitiba PK. Hojik aying asagi pao amuk laubirasi. ICAR Lamphil Patki Agrometeorological Field Unit AMFU dagi pirakpa aying asagi report amagi matung ina ngasi Manipur da khwaidagi sabagi chang asi Celsius degree 19.0 oiki khwaidagi ingbagi chang na Celsius degree 19.2 oiki. Nungsita yawba ising manil gi chang na ayukta chada
marifu-8 amadi nungthildana chada 64 oikhi. Ngasi chukhiba nongjugi changna millimeter 0.0 ni. Aroibada maru oiba pau amuk hana pizari. Manipur Pradesh Congress Committee MPCC na ngasi BJP na Mekhalda Aranba Pambai sizinakibagi mayokta Vote Chor Gadi Chor campaign Imphal da su hongdokkhre. Manipur da thokliba irang asigi matangda PUCL na thamkiba wafam nakal namatagi oiba yumfam yautaba wafam ni. Miyamda sengdokadabani haina Sif Sena Manipur Pradesh ki President Moirangthem Tombina demand tawrakle. Segmarjin Kunau Komlakhong Mamang Primary School gi amata ngairaba Laingak ki oja transfer tawkhibana Laingak asina school fagathansi mission gi mahutta school muthalasi mission oina paikhatlabra haina hanglakli. Amadi Senapati District ki Ngamju Village ta thokiba rap amadi phuba chaibagi thodok kamari lainana miyoi ama faba ngamkhraba matung thodok asida chenaba atopa miyoi amasu faba ngamkhre. Ngasigi oinadi ISCOM News na pizaba Manipuri pau matang asida loishinjare IS News meeting tabiri ba khwai pumna makpu amuka hanna khurumjari.